Incredible Story Manipur na ngasisu aigi nuksiraba viewersinggidamak 2006 da release tawkhiba war amadi adventure da best tawba rescue down gi movie puduna laksari. Movie asina fangkhiba rating khara pallabada IMDb rating da 10 gi manungda 7.2, Rotten Tomatoes da 90%, Prime Video da 7.2, Google users na 86% like pikhiba movie amani. Fare adudi mayam movie asida saktam langliba amadi movie asigi samlapa wari pandabi movie romda oina mai onsilasi. Movie asi 1965 ta Dieter Dengler da asengba thokhiba punsi wari da best tawduna puthokpa movie amani. Movie asina horakpada aikhoida ulakliba asi America na Vietnam gi mafam ayamba war toksinduna Vietnam gi tangkhai muki sangdi loksinduna leibagi sakfam asi aikoida ulai. Matam asida America na Vietnam gi mafam ayamba loina lawsilami aduga Vietnam da leiriba misam praja mara leijadraba khudingmakpusu America na loina hatoami. Masimakta da pendraduna officer amana pilot singi mafamda jet fighter kaya marom amabu Vietnam da paisanduna bom thadanabagi damak order piraklami. Numit asida Dengler kauba pilot amasu magi jet plane adu paiduna thoglaklami. Mahakna asum khara paiba horakpa matamda magi plane adugi engine adu fan oirakpadagi labuk lamang amada tasinduna magi plane adu pokhairami. Adubu Dengler gi laibak faribadi plane pokhaiba aduda madi karisu tawhoramde. Masidagi Dengler mafam masidagi masabu hingnabagi damak chendrabadi mahak mafam masida soidana sigadoribani maramdi magi plane tasalakhiba adu mafam masida leiriba villager singna loina ukhrabani. Masidagi Dengler mathwaibu kanjanabagi damak umanglomda yamna kanna chensilaklambi. Aduga Dengler gi matungdasu village adugi lanmi kaya marom amana makhutta matik chaba khulai kaya ama paiduna Dengler bo hatnabagi damak tanaraklibani. Dengler su asukba mafam aduda chensenduna unawana kaya marom amana kopsenduna mafam aduda mathwai kanjanabagi damak lottuna leirami. Villager sing adusu Dengler na lotliba mafam aduda koichatchatuna Dengler bu mafam kadaida leikrabano haiduna koithi thirami. Villager sing aduna chatkraba matung Dengler numidangi matam adu jangal aduda leambi. Mathangi numita Dengler helicopter ama pairakpagi makhon tabadagi makhoigi America gi helicopter soidana oiramlagani aduna mabu rescue tawbinabagi damak awangba sing amada mabu unabagi damak yamna kanna chenkhalaklambi. Dengler na hojik helicopter adubu pairakpa ngaiduna awangba mafam aduda leptuna leirabasu mafam aduda helicopter di kari amata pairakte. Masidagi upai leitraduna Dengler ising khaurange haiduna manak nakpada leiriba turen masa amada laktuna pakthaduna ising khara thaktuna leirami. Dengler na asumna leiringai village aduda leiba gang kangbu ama Dengler bu uduna mafam aduda Dengler bu farambi. Dengler bu hojik fariba kangbu asi Vietnam Army singi makhada thabak tawba gang khupu ama oirami. Gang khupu aduna phaduna poraklaba matungda Dengler makhoigi khul aduda poraklami. Khun aduda leiriba khunja sing aduna Dengler asi America machani Englishman ni haiba asi khanglakpa matamda khoisaunaraba parja sing aduna Dengler asibu khudakta hatokro haiduna koilau lawraklami. Gang khupu adugi leader aduna Dengler bu makhong makhut punduna thamnabagi damak order pirambi. Dengler na makhoi singi mafamda karigumba wa khara haijanabagi damak yamna kanna hotnarambi. Adubu Dengler na hairiba English adu Vietnam gi gang khupu aduna di kari amata gyan taramde. Aduga Dengler na su Vietnam maron asi kari amata gyan taramde. Dengler mana hainingliba sing adu phongdoknaba yamna kanna hotnarabasu Vietnam gi kangbu aduna di kari amata gyan taramdre. Masigi matungda Dengler bu makhoigi governor gi manakta poraklambi. Makhoigi governor asidi English maron khangambi. Aduna Dengler amadi makhoi ani wari sanaba matamda governor aduna Dengler gi mafamda hairai aina nangbu hek uba matamda nang asi America macha amani haiba khangi. Adubu Dengler nadi mahak America macha ama nate mahak Germany da pokpani. Germany da saurokpani aduna mahak Germany macha amani. Germany da poklaba matungda ma America da laktuna leikhibani. Aduga mahak pilot oiba pambagi damak pilot asi oikhibani hairambi. Governor na Dengler gi mafamda hairai kari maramgi damak America na Vietnam asida lan tawduna Vietnam gi mara leijadraba mipum khudingmakpu hatokpa asi pamlibano hairambi. Dengler na khumai aidi adugi maramda kari amata khangde aduga ainasu lan tawnaba war tawba asi kari amata pamde. Aina piklingai matamdagi su war tawnaba hatoknaba kaya marom ama takhre lanjadraba micham praja kaya marom amabu siba asi
ꯑꯩꯁꯨ ꯌꯦꯡꯕ ꯉꯝꯗꯦ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯑꯗꯨꯕꯨ ꯑꯩꯗꯤ ꯄꯥꯏꯂꯣꯠ ꯑꯃ ꯑꯣꯏꯕ ꯄꯥꯝꯂꯨꯕꯒꯤ ꯑꯥꯔꯃꯤꯗ ꯂꯩꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯁꯦꯅꯤꯌꯔꯁꯤꯡꯅ ꯑꯩꯒꯤ ꯏꯐꯝꯗ ꯄꯤꯔꯛꯄ ꯗ꯭ꯌꯨꯇꯤꯁꯤꯡ ꯑꯗꯨ ꯈꯛꯇꯃꯛ ꯑꯩꯅ ꯇꯧꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯒꯣꯚꯔꯅꯔ ꯋꯥ ꯃꯈꯥ ꯀꯔꯤ ꯑꯃꯠꯇ ꯇꯥꯗꯕꯤ ꯆꯦ ꯑꯃ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯆꯦ ꯑꯁꯤꯗ ꯗꯦꯡꯂꯔꯕꯨ ꯁꯥꯏꯟ ꯇꯧꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯛꯂꯝꯃꯤ ꯗꯦꯡꯂꯔꯅ ꯆꯦ ꯑꯁꯤꯕꯨ ꯄꯥꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯆꯦ ꯑꯁꯤꯗ ꯏꯔꯝꯂꯤꯕ ꯑꯁꯤ ꯃꯍꯥꯛ ꯑꯃꯦꯔꯤꯀꯥꯟ ꯑꯃ ꯅꯠꯇꯦ ꯑꯗꯨꯒ ꯃꯍꯥꯛ ꯑꯃꯦꯔꯤꯀꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯌꯥꯅꯤꯡꯗꯦ ꯑꯃꯦꯔꯤꯀꯥꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯔꯥꯟꯕ ꯉꯥꯛꯇꯅꯤ ꯑꯃꯦꯔꯤꯀꯥꯅ ꯁꯥꯟꯅꯔꯤꯕ ꯄꯣꯂꯤꯁꯤ ꯈꯨꯗꯤꯡꯃꯛ ꯐꯠꯇꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯑꯃꯥꯡ ꯑꯇꯥ ꯄꯤꯅꯕꯒꯤꯗꯃꯛ ꯇꯧꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩ ꯑꯃꯦꯔꯤꯀꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯏꯁꯥꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯁꯥꯏꯟ ꯇꯧ ꯍꯥꯏꯗꯨꯅ ꯆꯦ ꯑꯗꯨꯗ ꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯗꯦꯡꯂꯔꯒꯤ ꯃꯐꯝꯗ ꯒꯣꯚꯔꯅꯔ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯆꯦ ꯑꯁꯤꯗ ꯁꯥꯏꯟ ꯇꯧꯔꯕꯗꯤ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯤꯡꯅ ꯊꯥꯗꯣꯛꯄꯤꯒꯦ ꯑꯗꯨꯒ ꯅꯪꯕꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯥꯏ ꯑꯣꯏꯅ ꯂꯩꯌꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯗꯦꯡꯂꯔꯅꯗꯤ ꯒꯣꯚꯔꯅꯔꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯌꯥꯔꯛꯂꯝꯗꯦ ꯒꯣꯚꯔꯅꯔꯒꯤ ꯃꯐꯝꯗ ꯗꯦꯡꯂꯔꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯆꯦ ꯑꯁꯤꯗ ꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯔꯥꯟꯕ ꯉꯥꯛꯇꯅꯤ ꯑꯃꯦꯔꯤꯀꯥꯅ ꯑꯁꯤꯒꯨꯝꯅ ꯇꯧꯈꯤꯕ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ ꯑꯩ ꯑꯃꯦꯔꯤꯀꯥꯟ ꯑꯃꯅꯤ 이사막 아메리칸 ꯑꯃ ꯑꯣꯏꯅ ꯅꯪꯅ ꯆꯦ ꯑꯁꯤꯗ ꯁꯥꯏꯟ ꯇꯧ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩ ꯌꯥꯅꯤꯡꯗꯦ ꯅꯪꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯣꯏꯊꯣꯛꯂꯣꯏꯗꯕ ꯉꯥꯛꯇꯅꯤ ꯍꯥꯏꯔꯝꯃꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯒꯣꯚꯔꯅꯔ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯗꯦꯡꯂꯔ ꯑꯁꯤ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯄꯨꯈꯤꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯗꯦꯡꯂꯔ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯗꯦꯡꯂꯔꯕꯨ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯑꯣꯠ ꯅꯩꯕ ꯀꯌꯥ ꯑꯃ ꯇꯧꯔꯝꯃꯤ ꯗꯦꯡꯂꯔ ꯃꯃꯩ ꯃꯀꯣꯛ ꯑꯣꯟꯊꯣꯛꯇꯨꯅ ꯌꯥꯟꯗꯨꯅꯁꯨ ꯊꯝꯃꯝꯃꯤ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯒꯨꯍꯥꯒꯤ ꯏꯁꯤꯡꯗ ꯃꯀꯣꯛ ꯑꯗꯨ ꯂꯨꯞꯁꯤꯟꯗꯨꯅ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯑꯣꯠ ꯅꯩꯕ ꯀꯌꯥ ꯃꯔꯣꯝ ꯑꯃꯁꯨ ꯇꯧꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯗꯦꯡꯂꯔꯅ ꯆꯦ ꯑꯗꯨꯗ ꯁꯥꯏꯟ ꯇꯧꯔꯝꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯁꯤꯒꯨꯝꯅ ꯋꯥꯔꯤꯕ ꯑꯁꯤ ꯀꯔꯤꯁꯨ ꯋꯥꯔꯝꯃꯣꯏ ꯑꯗꯨꯕꯨ ꯗꯦꯡꯂꯔꯒꯤ ꯋꯥꯈꯟꯗ ꯈꯜꯂꯝꯕꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯃꯥ ꯂꯩꯕꯥꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯃꯤꯡꯆꯠ ꯊꯤꯒꯗꯕ ꯊꯕꯛ ꯃꯥꯅ ꯀꯔꯤ ꯑꯃꯠꯇ ꯇꯧꯅꯤꯡꯗꯦ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯊꯥꯒꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯥ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯃꯤꯡꯆꯠ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛꯇꯤ ꯃꯥꯅ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯈꯜꯂꯝꯕꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯗꯦꯡꯂꯔ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯑꯣꯠ ꯅꯩꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯁꯥꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯖꯦꯜ ꯑꯃꯗ ꯗꯦꯡꯂꯔ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ ꯗꯦꯡꯂꯔꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯇꯣꯞꯄ ꯂꯥꯟꯐꯥ ꯀꯌꯥ ꯃꯔꯣꯝ ꯑꯃꯕꯨꯁꯨ ꯂꯩꯔꯝꯃꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯃꯦꯔꯤꯀꯥꯒꯤ ꯄꯥꯏꯂꯣꯠ ꯑꯅꯤ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ ꯗꯦꯡꯂꯔ ꯃꯈꯣꯏꯁꯤꯡ ꯑꯃꯗꯤ ꯌꯦꯜ ꯑꯁꯤꯕꯨ ꯎꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯒꯤ ꯖꯦꯜ ꯑꯁꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯌꯦꯜ ꯑꯃꯁꯨ ꯑꯣꯏꯔꯝꯗꯦ ꯑꯗꯨꯒ ꯗꯦꯡꯂꯔꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ ꯃꯐꯝ ꯑꯁꯤꯒꯤ ꯌꯦꯜ ꯑꯁꯤꯗꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯖꯦꯜ ꯑꯃꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯕ ꯍꯥꯏꯕꯁꯤ ꯀꯔꯤꯁꯨ ꯑꯔꯨꯕ ꯊꯕꯛ ꯑꯃꯗꯤ ꯑꯣꯏꯔꯣꯏ ꯍꯥꯏꯔꯝꯃꯤ ꯗꯦꯡꯂꯔꯒꯤ ꯋꯥ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯋꯥ ꯑꯣꯏꯅ ꯍꯥꯏꯕꯗ ꯂꯥꯏꯕꯒꯤ ꯋꯥꯅꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯄ ꯍꯥꯏꯕꯁꯤ ꯀꯔꯤꯁꯨ ꯑꯔꯥꯏꯕ ꯑꯃꯕꯨꯗꯤ ꯑꯣꯏꯔꯣꯏ ꯍꯣꯏ ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯃꯐꯝ ꯑꯁꯤꯒꯤ ꯖꯦꯜ ꯑꯁꯤ ꯊꯣꯏꯅ ꯍꯦꯟꯅ ꯆꯦꯛꯁꯤꯟꯕꯕꯨꯗꯤ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯈꯜꯂꯨ ꯃꯐꯝ ꯑꯁꯤ ꯍꯦꯛ ꯂꯥꯟꯊꯣꯛꯄꯒ ꯍꯦꯛ ꯌꯦꯡꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯎꯃꯪ ꯑꯃꯅꯤ ꯊꯦꯡꯅꯒꯗꯣꯔꯤꯕ ꯑꯁꯤ ꯃꯐꯝ ꯑꯗꯨꯒꯤ ꯎꯃꯪ ꯑꯗꯨꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯑꯃ ꯂꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯆꯪꯒꯗꯣꯔꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯆꯥꯅꯅꯕ ꯊꯛꯅꯅꯕ ꯏꯁꯤꯡꯁꯨ ꯀꯔꯤ ꯑꯃꯠꯇ ꯐꯪꯂꯣꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯝꯊꯤꯔꯕ ꯁꯥ ꯀꯩ ꯃꯍꯨ ꯆꯤꯜꯂꯕ ꯂꯤꯟ ꯀꯥꯡ ꯀꯌꯥ ꯃꯔꯣꯝ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯁꯔꯚꯥꯏꯚ ꯇꯧꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯒꯗꯣꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯊꯋꯥꯏ ꯊꯥꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯗꯦꯡꯂꯔꯅ ꯅꯨꯄꯥ ꯑꯗꯨꯗ ꯍꯪꯉꯛꯏ ꯃꯐꯝ ꯑꯁꯤꯗ ꯅꯣꯡꯖꯨ ꯊꯥ ꯂꯥꯛꯀꯗꯧꯕ ꯃꯇꯝ ꯀꯌꯥꯝ ꯀꯨꯏꯅ ꯋꯥꯠꯂꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯂꯛꯏ ꯅꯣꯡꯖꯨ ꯊꯥꯒꯤ ꯃꯇꯝ ꯌꯧꯔꯛꯀꯗꯧꯕ ꯊꯥ 5-6 ꯍꯦꯟꯅ ꯋꯥꯠꯂꯤ ꯍꯥꯏꯗꯨꯅ ꯗꯦꯡꯂꯔꯅ ꯈꯨꯝꯃꯤ ꯑꯩꯗꯤ ꯊꯥ 5-6 ꯑꯗꯨ ꯐꯥꯎꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯖꯦꯟ ꯀꯧꯕ ꯄꯥꯏꯂꯣꯠ ꯑꯃꯅ ꯗꯦꯡꯂꯔꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯒꯥꯔꯗꯁꯤꯡꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯗꯦꯡꯂꯔꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ ꯑꯩꯗꯤ ꯅꯈꯣꯏꯒꯨꯝꯅ ꯃꯐꯝ ꯑꯁꯤꯗ ꯆꯍꯤ ꯀꯌꯥ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯐꯥꯗꯣꯛ ꯇꯥꯗꯨꯅ ꯂꯩꯔꯣꯏ ꯑꯩꯗꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯑꯗꯨꯃꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯅꯤ ꯍꯥꯏꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯗꯦꯡꯂꯔ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯕꯗꯤ ꯂꯥꯏꯔꯗꯅ ꯃꯈꯣꯏꯅ ꯇꯨꯝꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯈꯣꯡ ꯃꯈꯨꯠꯁꯤꯡ ꯑꯗꯨ ꯖꯣꯠꯂꯤꯅ ꯂꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯃꯝꯃꯤ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯕꯗꯤ ꯂꯥꯏꯔꯗꯅ ꯇꯨꯝꯂꯤꯕ ꯑꯗꯨ ꯃꯅꯤꯡꯇꯝꯅ ꯖꯥꯋꯣꯟꯕ ꯐꯥꯎꯕ ꯀꯔꯤ ꯑꯃꯠꯇ ꯉꯝꯂꯝꯗꯦ ꯗꯦꯡꯂꯔꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯕꯨ ꯄꯨꯜꯂꯤꯕꯁꯤꯡ ꯑꯁꯤ ꯊꯨꯒꯥꯏꯕ ꯌꯥꯕ ꯄꯣꯠꯆꯩꯗꯤ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ
नुपा अमना खुमई मफम असिददी करिगुंबा जोटलीसिंग असि थुगाइबा ngamba पोसक्ति करी अमता लेते हाइदुना मसिदगी डेंगलर उपाय करी अमता लेट्रदुना अहिंसी मसु मफम अदुदा अदुमक लैबा तारम्बी मथंगी नोंगालकपा मतमदा डेंगलर मफम अदुदगी मपानदा थोलकपदा उदा जोपी अमबु युंगदुना लेरिबा असि उरमी मसिदगी डेंगलर जोपी असिबु लौथोकनबगीदमक मनाक अदुदा लेरिबा गार्डसिंग अदुदा वारी साजलमी गार्डसिंग अदुदा वारी साजनदुना कदर तौदुना जोपी अदुबु डेंगलरना पाइसनखिरमी नुमिदांगी मतमदा मखोइना तुमलिबा अदुदा मखोंग मखुत पुलिबा जोटलीसिंग अदु जोपी अदुगी मतेंगना लोइना थादोअमी मफम अदुदा लेरिबा फादोकसिंग अदुबुसु मखोंग मखुतसिंग अदु डेंगलरना लोइना थादोकपिरमी जेन डेंगलर की मफम हंगी नंदी मतौ करमना जोपी मचा अमसी तौदुना जोटलीसिंग असिबु लोइना थादोकपा ngमलिबनो हाइदुना डेंगलरना नोक्तुना खुमलई अइना जर्मनीदा लेरिङै अइ असि तुल साबगी थबक तौरम्बी मरम अदुना अइना यामना लाइना जोटलीसिंग असिबु हांगतोकपा ngमलिबनी मफम असिदा लेरिबा फादोकसिंग अदुना खलिबा असिदी मखोई ngasiगी अहिंगसिमदी नेना ताना फजना ज्ञान ताना तुम्बा फंगलनी हाइदुना खलिबनी अदुबु डेंगलरना खलिबदी मखोई मयाम अदुना खलिबा वखल अदुगा टॉप टॉपी महाक्ति मफम असिदगी मतौ करमना नांथोखिगनी हाइदुना अदुमक खंदुना लेरिबनी मरम असिना मफम असिगी नोंजु थागी मरमदा वहंग कया अमसु हंगलकलंबी अदुगा डेंगलरगा मफम असिदा दुआन कौबा नुपा अमगसु थेंगनरम्बी दुआन डेंगलरगी मफमदा असुमना हाइरई नंगना करी मरमगीदमक अदुग यामना पाखतलिबनो मफम असिदा नांथोकपा अमदी नोंजु थागी मरमदा नंगना अदुग यामना वारिबा करीगिनो नोंजु थागी मतम अदु यौद्रिङै अैखोइगी अमेरिकागी आर्मी सिंगना अैखोइबु लौथोकपा मफम असिदा सोइदना लाकनी अदुना अैखोइ मफम असिदगी यामना ज्ञान ताना अदुमक चटखिगदौबा लेरबनी अदुना नंग मफम असिदा नोंजु थागी मरम अमदी चेंथोकनबगीदमक वारी अैखोइदा करी अमता हौदोरकनु करीगुंबा मफम असिदा लेरिबा मखोइगी लानमीसिंग असिना खंखिबा तारगदी अैखोइसिंग असि खुदोंथिबा तागदोरिबनी अदुगा अैखोइ पुमनमक नंगना मरम ओइदुना लोइना हातोखिनबगीदमक मचाकसिलकनु हाइरमदुना मफम असिदगी चटखिरमी दुआना असुमना हाइरिबगी मरमदी महाक मफम असिदगी चेंथोखिबा असि पामदे अदुबु डेंगलरदी मफम असिदगी चेंथोखिबा अदुमक पामी दुआना मंगोंदा फना कन्ना हाइरबसु डेंगलरगी वाखंदी करीसु अहोंगबा लेरमदे महाक मफम असिदगी चेंथोखिगनी हाइदुना अदुमक मागी वाखल अदु निंघनबसु तौरमदे मफम असिदा अदुमक डेंगलर नुमित निनी हुमनी लेरकपा असिदा मफम असिदा लेरिबा जेल असिगी मवोंग मतौ कया अमा खंगबा ngमलमी करीगुंबा माना मफम असिदगी नांथोक्तुना चेलहौद्रबदी दुआल अमदी जेन मखोइ अनीगी टाइपता महाक्सु सही कया अमा जेल असिदा बोंदी ओइदुना अदुमक लेगदोरिबनी अदुना महाक मफम असिदगी चेंथोखिनबगीदमक वाखन कया अमा खलंबी अयुक नुंथिनगी मतमदा मफम असिगी मथक्ता अमेरिकागी फाइटर जेट कया मरोम अमबुसु कोइपाइ पाइदुना लेरिबनी अदुबु मखोइनदी मफम असिदा करी तौरी हाइबा करी अमतदी खंगबा नते असुमना तौदुना नुमित खरनी हौजिनख्रे नौमगी नुमित अमदा नुंथिनगी मतमदा डेंगलर करीगुंबा अमबु खंगबा ngमलकलंबी मदुदी गार्डसिंग अदुना नुंथिनगी मतमदा मखोइगी चाकचानबगीदमक चटख्रिङै मतम मखोइसिंग असि का मनुंगदा सोलोनसिनदुना थनमलिबनी अदुगा मखोइगी नोंमैसिंग अदुदी मफम अमदा अदुमक पुन्ना थनमदुना मखोइ मफम असि थादोक्तुना चटख्रे हाइबसि डेंगलरना खंगबा ngमलंबी मसिदगी डेंगलर अमदी मफम अदुदा मागा पुन्ना लानफा ओइदुना लेमिनरिबा मखोइसिंग अदु डेंगलरना प्लान तौरमी मखोइ मतौ करमना मफम असिदगी चेंथोखिगनी हाइबा अदु असिगुंबा तंजा असि लौदुना मखोइ करीगुंबा चेंथोहौद्रबदी मखोइ पुंसी चुप्पगी ओइना मखोइगी इमुंग मनुंग करी अमता थेंगनदबी अदुमक मफम असिदा थवाइ थारगनी हाइदुना मखोइसिंग अदु नुमिदांगी मतम खुदिमक्ता मतौ करमना मफम असिदगी चेंथोक्सिगे हाइदुनासु प्लान जातुना कनाना करी तौगनी करम्बा मियोइना करम्बा माइकैदा चत्तुना मखोइसिंग असि नांथोकनबा होटनगनी हाइबा अदु प्लान जातुना अदुमक सिंदुना लेरमी मखोइना असुमना प्लान सिनदुना लेरिङै गार्डसिंग अदुना मखोइना तौरिबा अदु चिंगनखिरमी मसिदगी मखोइना गार्डसिंग अदुगी मफमदा मखोइदी मतम लेनबा लेट्रदुना गेम अमा अदुम सानरंबनी हाइदुना खुमजिल्लमी मसिदगी गार्डसिंग अदुसु अदुमक थाजरमी मसिगी मतुंग नुमित खरनी असुम हौखिबना मफम मसिदा मखोइगी लानमीसिंग अदुगी चानबगीदमक चिंजाकसिंग मरांग काइना लेसिल्लक्ट्रे मसिदगी लानफासिंग अदुगी ओइबा चाना थक्नबसिंग अदु फजना अमता पिरकलमदे
नुमिदांगी मतमदा डेंगलर अमदी मागी लेमिनरिबा मियोइसिंग अदुगा मखोई वरी सानदुना लेरमी अदुगा डेंगलरना असुमना हाइरम्बी अखोइसिंग असि मफम असिदा चादा थक्तना अदुमक लेबदी याबा नते अखोइ चादा थक्तना अदुमक सोइदना सिगनी अदुना अखोइ निंखा तमदबा यादबदी मफम असिदा अदुमक अखोइ फाजनदुना लेरबदी चादबना हौगत कांखटपा ngamदबी अदुमक सिगदोरिबनी अदुना अखोइसिंग असि मतौ करमना नानथोकनी हाइबदु फजनक मुन्ना खनरबा मतुंगदा मफम असिदगी नानथोकदौबनी अदुना अई मफम असिगी अकोइबदा करी करीबु तौरिबगे हाइबदु लोटना येंथोकलुगे हाइदुना मखोइबु खाजनदुना थमलिबा मफम अदुगी मखा अदु खरा फक्तोकलबा मतुंगदा डेंगलर मफम अदुगी अकोइबा अदु येंगनबा लोटना थोकलक्लम्बी अदुबु मफम अदु पुंगमम मम्मी अदुना मफम अदुगी अकोइबदा करी लेरी हाइबा करी अमत उबदी फंगलमदे अदुबु डेंगलरना असुम लाकपा मतमदा वागी ओइबा संबल अमा लेरमी मसीदगी डेंगलरना खंगबा ngamami अदुदी मखोइगी फाजनदुना थमलिबा मफम असिगा मखोइना निंखा तमना चेनखिदोरिबा मफम असिगागी अनिसिगी कारकता वागी ओइबा संबन मचा अमखक लई हाइबा असि मसीदगी मखोइगी कांगबुना लेहौरिबा मफम अदुदा डेंगलर हलक्लबा मतुंगदा मखोइसिंग अदुगी मफमदा हाइरई अखोइना नानथोक्तुना चटकदोरिबा असि सुबनतंगी वागी संबल अमखक्तनी खारिबा मफम असिदगी मियोय अमना नानथोक्तुना चेनखिबा हाइबसिदी यामना अरुबा थबक अमा नते यामना अराइबा थबक अमा ओइगदोरिबनी डेंगलरना मखोइसिंगी मफमदा मखाताना असुमना हाइरई अखोइ मतम कुइना मफम असिदा अदुमक खांगदुना लेररोइसि नोंजु थागी मतम अदु हेक लाखफगा अखोइगी प्लानगी मतुंग इना अदुमक मफम असिदगी नानथोक्तुना चेनख्रसि मसिदा अखोइना हेना खांगदुना लेबगी करिसु मथौ तादे मतम अदुदा नोंग तारकेरा तारकलोइरा अखोइगी प्लानगी मतुंग इना अदुमक अखोइसिंग असि मफम असि थादोक्तुना चटख्रसि हाइरमी नुमित खरनिगी मतुंगदा मखोइगी मफम असिदा चानबगीदमक हेना वाबा हेंजलक्लम्बी चाना थक्नबा करी अमतबु फंगजिलक्त्रे मसीदगी मखोइगी लानफासिंग अदुगीदमक चाननबा अहिंगबा तिनथ्रोकसिंगबु पिरक्लम्बी लानफासिंग अदुसु करिसु उपाय लेतना अदुमक हिंगनबगीदमक अहिंगबा तिनथ्रोकसिंग अदु चासिलम्बी असुमना मखोइना लेरिंगै किचन लोमदगी करिगुंबा मखोन खरबु तारक्लम्बी मखोइना ngangnaribasing adu mafam aduda leiriba bondi amana yamna munna taduna leirami yamna munna taraba matungda makhoigi mafamda hairei mafam asida leiriba lanmising asina ngangna horiba asi makhoigi chana nabasu fajana marang kaina leitre america singnasu makhoigi mathakta lan tarakpa adumak leptana leiribani lan asina maram oiduna mahai marong thariba farm singsu kari amata oiba ngamdri मरम अदुना मखोइसिंग असि मफम असिदा अदुमक फाजनदुना थंबगी करिसु कानबा लेररोय अदुना मखोइसिंग असि अदुमक हातोख्रसि हाइदुना हाइनरिबनी हाइरम्बी वाफम असि ताबा मतमदा डेंगलरना हानदगी प्लान तौदुना लेरमलिबा प्लान अदु चेंज तौथोखिरम्बी डेंगलरना असुमना हाइरई अखोइगी प्लान असि हौजिक्ति चेंज तौरगनी अदुना अखोइ हायेंगमक मफम असि नानथोक्तुना चटखिगदबदी करिगुंबा अखोइना मफम असि यामना थुना नानथोक्तुना चट्रबदी मखोइगी मखुतगी अखोइ करिसु नानथोक्पा ngamlaroy चाना थक्नबा लेइत्रे हाइदुना मखोइना अखोइबु सुंसोय सोइदबी अदुमक हातोख्रगनी हाइरम्बी मसिदगी नुमिदांगदु अमा मखोइ प्लान सिनदुना लेरम्बी अदुगा नोंग ngali ngali तौरपा मतमदा डेंगलरना जेन अमदी अतोपा मियोय अनि अमगना किचन लोमदा चटकदौबनी अदुगा दुवाल अमदी मखोइ अनिना अतोपा माइकै अमदगी लाक्तुना नोंमैसिंग अदु लौथोरकदौबनी अदुगा मखोइसिंग असि पुलप जेल असिदगी नानथोक्तुना मपानदा हेक चेंथोक्पगा अमेरिकागी आर्मी सिंगदा कंटेक्ट तौनबा होटनगदबनी हाइरमी मसिदगी मफम असिदा लेरिबा लानफासिंग असि तपना तपना मखोइगी मफम अदुदगी थोलक्लम्बी अदुगा संबन खादुना लेरिबा मफम अदुबु संबनगी लेबाक अदु खोटोक्तुना वासिंग अदु फकाइदुना मफम अदुदगी चेंथोक्नबगीदमक थौरांग तौदुना लेरम्बी मखोइना मफम असिदगी नानथोक्लबा मतुंगदा मखोइगी ओइबा पंथुंगफम अदु यौनबा मफम असिदा लेरिबा गार्डसिंग असि लोइना हातोक्पा मथौ ताइ मरमदी मखोइना चटकदोरिबा लंबी असिदा गार्डसिंग असि लेरिबनी डेंगलरना मफम अदुदगी मखोइगी लानमीसिंग अदुदगी नोंमै खरबु पोरक्लबा मतुंगदा मखोइगी लानफासिंगना लेरिबा मफम अदुदा लाअमी अदुगा नोंमै अदु मखोइदा पीरबा मतुंगदा मखोइगी प्लानगी मतुंग इना मखोइसिंग अदु किचनदा थेंगनरसि हाइदुना हाइरम्बी अदुगा डेंगलरना मफम अदुदा लुमदुना लाक्पा मतमदा डेंगलरना खलंबा अदुगा चपचाना थोअम्बी मफम अदुदा लानमी कया मरोम अमबु लेरम्बी लानमीसिंग अदुगी मफमदा डेंगलर हन्ना येंगदबिदा नोंमै अदु कया मरोम अमा कापसिलम्बी मतम मसिदा लानमी कया मरोम अमबुसु नोंमैना पांदुना सिरम्बी अदुगा खरा अमना मफम अदुदगी मथ्वाई कंजनबा चेनखिरम्बी
ꯗꯦꯡꯒꯂꯔꯅ ꯀꯤꯆꯟ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯖꯦꯟꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗꯦ꯫ ꯖꯦꯟꯅ ꯗꯦꯡꯒꯂꯔꯒꯤ ꯃꯐꯝꯗ ꯃꯤꯅꯝꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯗꯨꯋꯥꯟ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯕꯨ ꯂꯥꯛꯑꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯗꯦꯡꯒꯂꯔ ꯑꯃꯗꯤ ꯗꯨꯋꯥꯟ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯆꯥꯅ ꯊꯛꯅꯕ ꯈꯔꯕꯨ ꯌꯥꯝꯅ ꯊꯨꯅ ꯈꯥꯎ ꯑꯃꯗ ꯍꯥꯞꯆꯤꯜꯂꯕ ꯃꯇꯨꯡꯗ ꯐꯥꯔꯝꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯖꯦꯟ ꯑꯃꯗꯤ ꯖꯦꯟꯒ ꯆꯠꯃꯤꯟꯅꯈꯤꯕ ꯀꯥꯡꯕꯨ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯁꯤꯗ ꯗꯦꯡꯒꯂꯔ ꯌꯥꯝꯅ ꯁꯥꯎꯅ ꯖꯦꯟꯗ ꯉꯥꯡꯉꯝꯃꯤ, ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯅꯈꯣꯏ ꯀꯤꯆꯟꯂꯣꯝꯗ ꯂꯥꯛꯇ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯖꯦꯟ ꯑꯃꯗꯤ ꯖꯦꯟꯒ ꯆꯠꯃꯤꯟꯅꯔꯤꯕ ꯃꯈꯣꯏꯁꯤꯡꯗꯤ ꯀꯔꯤ ꯑꯃꯠꯇ ꯈꯨꯝꯗꯕꯤ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯗꯦꯡꯒꯂꯔ ꯌꯥꯝꯅ ꯁꯥꯎꯅ ꯃꯥꯅ ꯇꯣꯡꯅꯕꯒꯤꯗꯃꯛ ꯈꯣꯡꯎꯞ ꯑꯗꯨ ꯄꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯖꯦꯟꯅ ꯈꯨꯝꯃꯛꯏ, ꯅꯪꯅ ꯇꯣꯡꯒꯗꯧꯕ ꯈꯣꯡꯎꯞ ꯑꯗꯨ ꯑꯩꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯕ ꯃꯤꯑꯣꯏ ꯑꯃꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ, ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯈꯣꯡꯎꯞ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ꯫ ꯈꯣꯡꯎꯞ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯑꯁꯤꯗ ꯗꯦꯡꯒꯂꯔ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯡꯗ ꯀꯔꯤ ꯑꯃꯠꯇ ꯇꯣꯡꯗꯕꯤ ꯃꯐꯝ ꯑꯁꯤꯒꯤ ꯎꯃꯪ ꯋꯥꯃꯪꯁꯤꯡ ꯑꯁꯤ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯀꯅꯤ ꯈꯟꯕꯗ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯗꯦꯡꯒꯂꯔꯅꯁꯨ ꯈꯪꯉꯝꯃꯤ ꯑꯗꯨꯗꯤ ꯖꯦꯟ ꯑꯁꯤ ꯃꯥꯒ ꯂꯣꯏꯅꯗꯨꯅ ꯆꯠꯄ ꯄꯥꯝꯗꯦ ꯍꯥꯏꯕ ꯑꯁꯤ꯫ ꯃꯁꯤꯗꯒꯤ ꯗꯦꯡꯒꯂꯔꯅ ꯃꯈꯣꯏꯗ ꯅꯣꯡꯃꯩ ꯃꯔꯨ ꯈꯔ ꯄꯤꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯗꯒꯤ ꯊꯥꯡ ꯑꯃꯕꯨ ꯂꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯦꯟ ꯑꯃꯗꯤ ꯃꯥꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯈꯤꯕ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯗꯤ ꯖꯦꯟꯒ ꯄꯨꯟꯅ ꯃꯈꯣꯏ ꯇꯣꯈꯥꯏꯕ ꯂꯝꯕꯤ ꯑꯃꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯨꯋꯥꯟꯗꯤ ꯗꯦꯡꯒꯂꯔꯒꯤ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯏꯟꯅꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯗꯦꯡꯒꯂꯔꯒꯤ ꯃꯇꯨꯡꯗ ꯗꯨꯋꯥꯟꯅ ꯑꯗꯨꯃꯛ ꯆꯠꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯃꯁꯨ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯎꯃꯪ ꯑꯗꯨꯗ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯆꯨꯊꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯥꯇꯣꯟ ꯑꯃꯗ ꯅꯣꯡꯒꯤ ꯃꯔꯤꯛꯁꯤꯡ ꯑꯗꯨ ꯌꯥꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯏꯁꯤꯡꯁꯨ ꯊꯛꯑꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯎꯃꯪ ꯑꯁꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡꯗ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯔꯛꯀꯅꯤ ꯍꯥꯏꯕ ꯃꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯀꯔꯤ ꯑꯃꯠꯇ ꯈꯪꯕ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡꯗ ꯑꯋꯥꯕ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯕ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯦ꯫ ꯃꯐꯝ ꯑꯁꯤꯗ ꯅꯣꯡ ꯇꯥꯔꯛꯂꯤꯕ ꯑꯁꯤꯗꯒꯤ ꯏꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯑꯋꯥꯕ ꯂꯩꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛꯇꯅꯤ ꯗꯦꯡꯒꯂꯔꯅ ꯉꯁꯥꯏ ꯃꯈꯩ ꯅꯣꯡꯖꯨꯊꯥꯒꯤ ꯃꯇꯝ ꯑꯁꯤ ꯀꯔꯝ ꯀꯥꯟꯗ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯍꯪꯗꯨꯅ ꯂꯩꯈꯤꯕ ꯑꯗꯨ꯫ ꯀꯤꯆꯟꯗꯒꯤ ꯃꯈꯣꯏꯅ ꯄꯣꯔꯛꯈꯤꯕ ꯆꯥꯅꯕ ꯈꯔ ꯑꯗꯨ ꯆꯥꯁꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯗꯨꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯍꯦꯟꯅ ꯂꯥꯏꯕꯛ ꯊꯤꯔꯤꯕꯗꯤ ꯃꯐꯝ ꯑꯁꯤꯒꯤ ꯆꯤꯡ ꯑꯁꯤ ꯂꯦꯟꯁ꯭ꯂꯥꯏꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯂꯦꯟꯁ꯭ꯂꯥꯏꯗ ꯊꯣꯛꯂꯛꯄ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯣꯈꯥꯔꯣꯝꯗ ꯆꯦꯟꯊꯗꯨꯅ ꯄꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯥꯏꯕꯛ ꯐꯔꯤꯕꯗꯤ ꯎ ꯑꯃꯗ ꯄꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯤꯡꯕ ꯐꯥꯎꯕꯗꯤ ꯍꯤꯡꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯆꯥꯅꯕꯒꯤꯗꯃꯛ ꯀꯤꯆꯟꯗꯒꯤ ꯈꯖꯤꯛꯇꯪ ꯄꯨꯖꯔꯛꯄ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯦꯟꯁ꯭ꯂꯥꯏꯗ ꯊꯣꯛꯄ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯣꯏꯅ ꯆꯦꯟꯊꯈ꯭ꯔꯦ, ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯗꯦꯡꯒꯂꯔꯒꯤ ꯃꯁꯥꯗ ꯀꯔꯤꯁꯨ ꯅꯤꯡꯍꯟꯅꯕꯗꯤ ꯇꯧꯔꯝꯗꯦ꯫ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯍꯧꯖꯤꯛ ꯏꯁꯤꯡꯗꯤ ꯃꯔꯥꯡ ꯀꯥꯏꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯗꯦꯡꯒꯂꯔꯅ ꯗꯨꯋꯥꯟꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕꯒꯤꯗꯃꯛ ꯇꯨꯔꯦꯟꯒꯤ ꯃꯥꯏꯀꯩ ꯊꯤꯒꯗꯕꯅꯤ꯫ ꯇꯨꯔꯦꯟꯂꯣꯝꯗ ꯀꯨꯝꯊꯗꯨꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯁꯣꯏꯗꯕꯤ ꯑꯗꯨꯃꯛ ꯅꯥꯟꯊꯣꯛꯈꯤꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯈꯔ ꯑꯗꯨꯝ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯇꯨꯔꯦꯟ ꯃꯆꯥ ꯑꯃ ꯂꯩꯔꯤꯕ ꯑꯁꯤ ꯃꯈꯣꯏ ꯑꯅꯤꯅ ꯎꯔꯝꯃꯤ꯫ ꯇꯨꯔꯦꯟ ꯃꯄꯥꯟ ꯑꯁꯤ ꯌꯧꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯎꯔꯤ ꯋꯥꯔꯤ ꯎ ꯋꯥ ꯃꯆꯥꯁꯤꯡ ꯑꯗꯨ ꯀꯛꯊꯠꯇꯨꯅ ꯇꯨꯔꯦꯟ ꯃꯄꯥꯟ ꯐꯥꯎꯕ ꯌꯧꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯇꯝ ꯑꯁꯤꯗ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯑꯗꯨꯃꯛ ꯆꯨꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤꯅ ꯇꯨꯔꯦꯟꯗ ꯀꯨꯝꯗꯨꯅ ꯆꯠꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯒꯗꯣꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯗꯦꯡꯒꯂꯔꯅ ꯃꯥꯒꯤ ꯍꯩꯖ-ꯁꯤꯡꯖꯕ ꯁ꯭ꯀꯤꯟ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯔꯥꯐ ꯃꯆꯥ ꯑꯃꯕꯨ ꯁꯥꯔꯝꯃꯤ꯫ ꯔꯥꯐ ꯃꯆꯥ ꯑꯁꯤꯒꯤ ꯃꯊꯛꯇ ꯗꯨꯋꯥꯟꯕꯨ ꯇꯣꯡꯍꯜꯂꯝꯃꯤ, ꯃꯔꯝꯗꯤ ꯗꯨꯋꯥꯟꯗꯤ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯥꯟꯐꯥ ꯑꯣꯏꯅ ꯂꯩꯔꯛꯄꯒꯤ ꯃꯁꯥ ꯑꯁꯤ ꯌꯥꯝꯅ ꯁꯣꯜꯂꯝꯃꯤ꯫ ꯔꯥꯐ ꯑꯁꯤꯗ ꯗꯨꯋꯥꯟꯅ ꯇꯣꯡꯗꯨꯅ ꯃꯅꯤꯡꯗ ꯗꯦꯡꯒꯂꯔꯅ ꯏꯟꯗꯨꯅ ꯑꯗꯨꯃꯛ ꯇꯨꯔꯦꯟ ꯑꯁꯤꯗ ꯇꯞꯅ ꯇꯞꯅ ꯂꯥꯟꯊꯣꯔꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯔ ꯑꯗꯨꯝ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯋꯥꯇꯔꯐꯣꯜ ꯑꯃꯒꯤ ꯃꯈꯣꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯈꯪꯂꯛꯂꯝꯃꯤ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯇꯨꯔꯦꯟ ꯑꯁꯤ ꯑꯋꯥꯡꯕ ꯆꯤꯡ ꯑꯃꯗꯒꯤ ꯂꯣꯈꯥꯗ ꯆꯦꯟꯊꯔꯤꯕꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯋꯥꯇꯔꯐꯣꯜ ꯑꯗꯨꯗ ꯆꯦꯟꯊꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯦꯡꯒꯂꯔꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯇꯨꯔꯦꯟ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯀꯥꯈꯠꯍꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏ ꯐꯥꯎꯕꯗꯤ ꯀꯟꯖꯕ ꯉꯝꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯖꯕ ꯔꯥꯐ ꯑꯗꯨꯁꯨ ꯂꯣꯏꯅ ꯀꯥꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯗꯦꯡꯒꯂꯔꯒꯤ ꯋꯥꯈꯟꯗ ꯂꯩꯔꯝꯕ ꯃꯈꯣꯏ ꯍꯤꯡꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯑꯗꯨ ꯃꯥꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯦꯡꯒꯂꯔ ꯃꯁꯥꯅ ꯃꯁꯥꯕꯨ ꯐꯥꯊꯖꯗꯨꯅ ꯃꯈꯣꯏ ꯅꯥꯟꯊꯣꯛꯇꯕ ꯌꯥꯗꯦ, ꯍꯤꯡꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯨꯋꯥꯟꯗꯤ ꯃꯥꯒꯤ ꯋꯥꯈꯟꯗ ꯂꯩꯔꯝꯕ ꯍꯤꯡꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯁꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯋꯥꯈꯟꯗ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯅ ꯇꯨꯔꯦꯟ ꯑꯁꯤꯗꯒꯤ ꯇꯧꯗꯨꯅ ꯅꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯁꯥ ꯑꯃ ꯎꯖꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯨꯔꯦꯟ ꯑꯁꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯋꯥꯈꯟ ꯋꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯛꯆꯥꯡꯗ
ꯇꯤꯝꯐꯥ ꯑꯆꯧꯕ ꯀꯌꯥꯃꯔꯣꯝ ꯑꯃꯕꯨ ꯅꯞꯇꯨꯅ ꯏ ꯆꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯇꯤꯝꯐꯥꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯤꯝꯐꯥ ꯑꯆꯧꯕ ꯑꯗꯨꯅ ꯃꯁꯥꯗ ꯆꯤꯛꯄꯒꯤꯗꯃꯛ ꯃꯈꯣꯏꯗ ꯆꯩꯅꯥꯈꯣꯟꯗꯤ ꯀꯔꯤ ꯑꯃꯠꯇ ꯐꯥꯎꯈꯤꯗ꯭ꯔꯦ, ꯃꯔꯝꯗꯤ ꯃꯈꯣꯏꯗ ꯍꯧꯖꯤꯛ ꯇꯥꯔꯤꯕ ꯗꯁꯥ ꯑꯁꯤ ꯇꯤꯝꯐꯥꯅ ꯆꯤꯛꯄꯒꯤ ꯆꯩꯅꯥꯈꯣꯜ ꯑꯁꯤꯗꯒꯤ ꯍꯦꯜꯂꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃꯅꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ꯫ ꯃꯁꯤꯗꯒꯤ ꯗꯦꯡꯂꯔꯅ ꯗꯨꯋꯥꯟꯕꯨ ꯃꯐꯝ ꯑꯗꯨꯗ ꯇꯨꯝꯍꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯉꯥ ꯐꯥꯕ ꯅꯨꯄꯥ ꯑꯃꯕꯨ ꯂꯥꯛꯑꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯗꯅꯕꯒꯤꯗꯃꯛ ꯃꯈꯣꯏ ꯑꯅꯤ ꯃꯆꯤ ꯑꯃꯗ ꯇꯨꯃꯤꯟꯅ ꯂꯣꯠꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯈꯣꯡꯎꯞ ꯁꯦꯒꯥꯏꯕ ꯑꯃꯕꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯈꯣꯡꯎꯞ ꯁꯦꯒꯥꯏꯕ ꯑꯗꯨ ꯊꯦꯡꯅꯕ ꯃꯇꯝꯗ ꯗꯦꯡꯂꯔ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯈꯣꯡꯎꯞ ꯑꯗꯨ ꯃꯥꯅ ꯇꯣꯡꯕꯒꯤ ꯃꯍꯨꯠꯇ ꯗꯨꯋꯥꯟꯒꯤ ꯃꯐꯝꯗ ꯑꯣꯏꯅ ꯇꯣꯡꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯖꯔꯅꯤ ꯑꯗꯨ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯃꯗꯁꯨ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯏꯔꯛꯂꯤꯕ ꯅꯣꯡꯃꯩ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯨꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯟꯁꯨ ꯌꯥꯝꯅ ꯍꯧꯋꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯣꯡꯃꯩ ꯑꯁꯤꯅ ꯇꯧꯗꯨꯅ ꯁꯥ ꯇꯥꯟꯕꯁꯨ ꯀꯔꯤ ꯑꯃꯠꯇ ꯌꯥꯔꯣꯏ, ꯃꯔꯝꯗꯤ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯇꯥꯈ꯭ꯔꯕꯗꯤ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯣꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯅꯣꯡꯃꯩ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡ ꯑꯁꯤꯗ ꯂꯪꯊꯈꯤꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯑꯁꯨꯝ ꯈꯔ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯃꯤ ꯀꯔꯤ ꯑꯃꯠꯇ ꯂꯩꯅꯗꯕ ꯃꯥꯡ ꯇꯥꯛꯂꯕ ꯌꯨꯝ ꯈꯔꯕꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯌꯨꯝ ꯑꯁꯤ ꯅꯠꯇꯅ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯗꯤ ꯑꯃꯠꯇ ꯂꯩꯕ ꯑꯗꯨ ꯎꯔꯝꯗꯦ꯫ ꯃꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯃ ꯐꯪꯕ ꯑꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯣꯡꯊꯛꯇ ꯍꯦꯂꯤꯀꯣꯞꯇꯔ ꯄꯥꯏꯔꯛꯄꯒꯤ ꯃꯈꯣꯟ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯕꯨ ꯎꯅꯕꯒꯤꯗꯃꯛ ꯗꯦꯡꯂꯔ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯇꯨꯅ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯗ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯃꯈꯣꯏꯕꯨ ꯀꯟꯕꯤꯌꯣ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯅꯗꯤ ꯃꯈꯣꯏꯕꯨ ꯀꯔꯤ ꯑꯃꯠꯇ ꯎꯕꯤꯗꯕꯤ ꯑꯗꯨꯃꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯗꯨꯋꯥꯟꯅ ꯗꯦꯡꯂꯔꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯅ ꯁꯥꯒꯠꯂꯤꯕ, ꯑꯩꯈꯣꯏꯅ ꯃꯪꯂꯤꯕ ꯃꯪꯂꯥꯟ ꯑꯁꯤ ꯀꯔꯤꯁꯨ ꯃꯪꯐꯥꯎꯅꯔꯔꯣꯏ, ꯑꯗꯨꯅ ꯃꯪꯂꯥꯟ ꯑꯁꯤ ꯃꯪꯐꯥꯎꯅꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯑꯗꯨ ꯊꯥꯗꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯗꯨꯋꯥꯟꯒꯤ ꯃꯐꯝꯗ ꯗꯦꯡꯂꯔꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯀꯔꯤꯅꯣ? ꯑꯩꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯀꯅꯤ, ꯅꯪ ꯀꯔꯤꯁꯨ ꯅꯤꯡꯍꯟꯅꯕ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯗꯨꯋꯥꯟ ꯑꯗꯨꯕꯨ ꯐꯖꯅ ꯇꯨꯝꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥꯟꯗ ꯗꯦꯡꯂꯔ ꯃꯩ ꯍꯧꯒꯠꯅꯕꯒꯤꯗꯃꯛ ꯎ ꯑꯅꯤ ꯇꯛꯈꯥꯏꯅꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯨꯔꯤꯕꯅꯤ꯫ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯆꯨꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯩ ꯑꯗꯨꯁꯨ ꯄꯥꯛꯅ ꯆꯥꯛꯑꯣ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯗꯦꯡꯂꯔꯅ ꯈꯜꯂꯤꯕ ꯑꯁꯤ ꯃꯩ ꯑꯁꯤ ꯍꯧꯒꯠꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯃꯩ ꯊꯥꯗꯣꯛꯄ ꯑꯗꯨꯅꯤ, ꯑꯗꯨꯒ ꯃꯩ ꯆꯥꯛꯄ ꯑꯗꯨꯅ ꯃꯊꯛꯇ ꯄꯥꯏꯔꯤꯕ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯎꯕꯤꯗꯨꯅ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯟꯕꯤꯅꯕꯒꯤꯗꯃꯛ ꯇꯧꯔꯤꯕꯅꯤ꯫ ꯗꯦꯡꯂꯔ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯩ ꯊꯥꯗꯣꯛꯑꯝꯃꯤ, ꯑꯗꯨꯒ ꯃꯥꯅ ꯈꯜꯂꯝꯕ ꯑꯗꯨ ꯑꯗꯨꯃꯛ ꯑꯣꯏꯔꯝꯃꯤ꯫ ꯃꯊꯛꯇ ꯄꯥꯏꯔꯤꯕ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯂꯩꯕ ꯑꯗꯨ ꯎꯈꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯔꯤꯕꯗꯤ ꯃꯊꯛꯇ ꯄꯥꯏꯔꯛꯂꯤꯕ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯍꯦꯂꯤꯀꯣꯞꯇꯔ ꯑꯣꯏꯔꯝꯗꯦ꯫ ꯌꯦꯛꯅꯕ ꯑꯇꯣꯞꯄꯒꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯣꯏꯔꯝꯗꯨꯅ ꯃꯈꯣꯏꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯅꯣꯡꯃꯩ ꯀꯌꯥꯃꯔꯣꯝ ꯑꯃ ꯀꯥꯞꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯗꯦꯡꯂꯔ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯍꯤꯡꯍꯧꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯗꯨꯋꯥꯟꯅ ꯍꯧꯒꯠꯂꯛꯄꯗ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨ ꯃꯩ ꯂꯣꯏꯅ ꯆꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯩ ꯆꯥꯛꯂꯝꯂꯤꯕ ꯑꯗꯨꯗ ꯗꯨꯋꯥꯟꯅ ꯗꯦꯡꯂꯔꯒꯤ ꯃꯐꯝꯗ ꯍꯪꯂꯝꯃꯤ, ꯀꯔꯤꯅꯣ ꯃꯐꯝ ꯑꯁꯤ ꯂꯣꯏꯅ ꯃꯩ ꯆꯥꯛꯇꯨꯅ ꯂꯩꯔꯝꯂꯤꯕꯁꯤ ꯍꯥꯏꯗꯨꯅ꯫ ꯗꯨꯋꯥꯟꯒꯤ ꯃꯐꯝꯗ ꯗꯦꯡꯂꯔꯅ ꯑꯣꯏꯗꯕ ꯉꯥꯡꯁꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯩꯅ ꯁꯣꯏꯕꯗꯒꯤ ꯃꯐꯝ ꯑꯁꯤ ꯃꯩ ꯂꯣꯏꯅ ꯆꯥꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯃꯈꯥ ꯇꯥꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕꯒꯤꯗꯃꯛ ꯑꯃꯨꯛ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯏꯁꯤꯡ ꯄꯨꯗꯨꯅ ꯆꯠꯂꯤꯕ ꯑꯁꯤ ꯎꯔꯝꯃꯤ꯫ ꯃꯁꯤꯗ ꯗꯦꯡꯂꯔꯅ ꯏꯁꯤꯡ ꯈꯖꯤꯛꯇ ꯊꯛꯆꯒꯦ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯏꯁꯤꯡ ꯈꯔꯕꯨ ꯅꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯗ ꯏꯁꯤꯡ ꯀꯔꯤ ꯑꯃꯠꯇ ꯄꯤꯔꯝꯗꯕꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯀꯌꯥ ꯑꯃ パꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯗꯨꯋꯥꯟ ꯑꯃꯗꯤ ꯗꯦꯡꯂꯔ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯥꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯑꯃꯦꯔꯤꯀꯥꯟꯅꯤ ꯍꯥꯏꯕ ꯑꯁꯤ ꯈꯪꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯊꯛꯇ ꯑꯣꯠꯄ ꯅꯩꯕ ꯇꯧꯕ ꯀꯌꯥ ꯑꯃ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯅꯨꯄꯥ ꯑꯃꯅ ꯊꯥꯡꯁꯥꯡ ꯂꯧꯊꯣꯔꯛꯇꯨꯅ ꯗꯨꯋꯥꯟꯒꯤ ꯃꯉꯛ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯀꯛꯊꯠꯈꯤꯔꯝꯃꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯗꯦꯡꯂꯔ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯀꯔꯤ ꯑꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯃꯥꯒ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯋꯥꯅ ꯂꯥꯛꯃꯤꯟꯅꯈꯤꯕ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯦ꯫
ꯑꯗꯨꯒ ꯑꯃꯨꯛ ꯗꯦꯡꯂꯔꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯗꯦꯡꯂꯔꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯗꯦꯡꯂꯔꯁꯨ ꯃꯊ꯭ꯋꯥꯏꯕꯨ ꯀꯟꯖꯅꯕꯒꯤꯗꯃꯛ ꯎꯃꯪ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯈꯤꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯨꯗꯤꯡꯃꯛꯇ ꯁꯔꯨꯛ ꯌꯥꯃꯤꯟꯅꯈꯤꯕ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯒꯤ ꯇꯝꯊꯤꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ꯫ ꯑꯗꯨꯅ ꯗꯦꯡꯂꯔ ꯍꯧꯖꯤꯛꯇꯤ ꯃꯊꯟꯗꯅ ꯁꯥꯡꯂꯕ ꯂꯝꯕꯤ ꯑꯁꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯃꯊꯧ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯅꯕꯒꯤꯗꯃꯛ ꯗꯦꯡꯂꯔ ꯃꯆꯤ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅꯁꯨ ꯗꯦꯡꯂꯔꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯗꯦꯡꯂꯔꯅ ꯗꯨꯋꯥꯟꯅ ꯇꯣꯡꯉꯝꯕ ꯈꯣꯡꯎꯞ ꯑꯗꯨꯕꯨ ꯃꯥꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯈꯣꯡꯎꯞ ꯑꯗꯨ ꯇꯣꯡꯁꯤꯟꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯆꯦꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤꯁꯨ ꯅꯥꯟꯊꯣꯛꯇꯨꯅ ꯃꯆꯤ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯗꯦꯡꯂꯔꯒꯤ ꯃꯀꯣꯛ ꯑꯁꯤꯁꯨ ꯕꯦꯔꯥ ꯀꯥꯕ ꯍꯧꯔꯛꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯃꯤꯠꯇ ꯖꯥꯠ ꯀꯌꯥ ꯑꯃꯁꯨ ꯎꯕ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯅꯥꯛꯇ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯗꯨꯋꯥꯟ ꯂꯩꯔꯤ ꯍꯥꯏꯗꯨꯅꯁꯨ ꯃꯥꯒꯤ ꯋꯥꯈꯟꯗ ꯈꯜꯂꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯇꯨꯔꯦꯟ ꯃꯄꯥꯟ ꯑꯃꯗ ꯃꯤꯑꯣꯏ ꯈꯔꯅ ꯇꯨꯔꯦꯟ ꯃꯄꯥꯟ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯆꯩ ꯈꯔꯕꯨ ꯆꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯗꯦꯡꯂꯔ ꯃꯆꯤ ꯑꯃꯗ ꯇꯨꯃꯤꯟꯅ ꯃꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯈꯪꯍꯟꯗꯕꯤ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯆꯥꯔꯝꯕꯒꯤ ꯂꯦꯝꯍꯧꯕ ꯄꯣꯠꯆꯩ ꯈꯔ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯍꯤꯡꯗꯕ ꯌꯥꯗꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯗꯦꯡꯂꯔ ꯇꯨꯔꯦꯟ ꯃꯄꯥꯟ ꯑꯃꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯗꯨꯋꯥꯟ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯃꯝꯃꯤ꯫ ꯑꯗꯨꯒ ꯗꯨꯋꯥꯟꯅ ꯗꯦꯡꯂꯔꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯈꯣꯡ ꯑꯁꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯏꯪꯉꯦ" ꯍꯥꯏꯗꯨꯅ꯫ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯗꯦꯡꯂꯔ ꯃꯉꯣꯟꯗ ꯇꯣꯡꯂꯤꯕ ꯈꯣꯡꯎꯞ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯂꯧꯊꯣꯛꯇꯨꯅ ꯗꯨꯋꯥꯟꯒꯤ ꯃꯐꯝꯗ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯦꯛ ꯈꯣꯡꯎꯞ ꯑꯗꯨ ꯄꯤꯕꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯗꯨꯋꯥꯟ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇ ꯃꯥꯅ ꯎꯈ꯭ꯔꯤꯕ ꯗꯨꯋꯥꯟ ꯑꯗꯨ ꯃꯥꯒꯤ ꯀꯣꯛꯅ ꯃꯊꯟꯗ ꯄꯪꯈꯟꯗ ꯈꯟꯖꯟꯕ ꯋꯥꯈꯟꯒꯤ ꯗꯨꯋꯥꯟ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛꯇꯤ ꯃꯊꯟꯗ ꯂꯩꯔꯛꯄꯒꯤ ꯗꯦꯡꯂꯔ ꯃꯀꯣꯛ ꯑꯁꯤ ꯕꯦꯔꯥ ꯌꯥꯝꯅ ꯀꯥꯔꯛꯂꯕꯅꯤ꯫ ꯗꯦꯡꯂꯔꯒꯤ ꯋꯥꯈꯟꯗ ꯍꯧꯖꯤꯛ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯗꯦꯡꯂꯔ ꯀꯔꯤꯒꯨꯝꯕ ꯈꯔꯕꯨ ꯆꯥꯅꯕꯒꯤꯗꯃꯛ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯨꯔꯦꯟ ꯃꯄꯥꯟ ꯑꯗꯨꯗ ꯂꯤꯟ ꯑꯃ ꯆꯠꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯗꯦꯡꯂꯔꯅ ꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯤꯟ ꯑꯗꯨꯕꯨ ꯗꯦꯡꯂꯔꯅ ꯃꯐꯝ ꯑꯗꯨꯗ ꯐꯥꯔꯕ ꯃꯇꯨꯡꯗ ꯍꯤꯡꯅ ꯂꯤꯟ ꯑꯗꯨ ꯆꯥꯊꯣꯛꯑꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛ ꯀꯔꯤ ꯑꯃꯠꯇ ꯆꯥꯗꯅ ꯑꯗꯨꯃꯛ ꯂꯩꯔꯕꯗꯤ ꯃꯥꯒꯤ ꯊꯋꯥꯏ ꯃꯥꯡꯒꯗꯣꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯗꯦꯡꯂꯔꯅꯗꯤ ꯈꯪꯖꯔꯝꯗꯦ ꯑꯗꯨꯗꯤ ꯃꯥꯅ ꯍꯧꯖꯤꯛ ꯆꯥꯔꯤꯕ ꯂꯤꯟ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯃꯥꯒꯤ ꯂꯩꯕꯒꯤ ꯑꯔꯣꯏꯕꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯣꯡꯊꯛꯇ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃ ꯄꯥꯏꯔꯛꯂꯤꯕ ꯑꯁꯤ ꯗꯦꯡꯂꯔꯅ ꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯕꯨ ꯎꯅꯕꯒꯤꯗꯃꯛ ꯗꯦꯡꯂꯔꯅ ꯃꯈꯨꯠ ꯑꯗꯨ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯅ ꯗꯦꯡꯂꯔ ꯑꯗꯨꯕꯨ ꯎꯗꯕꯤ ꯑꯗꯨꯃꯛ ꯃꯥꯒꯤ ꯃꯄꯥ ꯑꯗꯨ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯗꯦꯡꯂꯔ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯁꯨ ꯗꯦꯡꯂꯔꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯍꯦꯂꯤꯀꯣꯞꯇꯔ ꯑꯅꯤ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯗꯦꯡꯂꯔꯒꯤ ꯃꯐꯝꯗ ꯊꯧꯔꯤ ꯊꯥꯗꯔꯛꯇꯨꯅ ꯗꯦꯡꯂꯔꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯟꯕꯤꯔꯝꯃꯤ꯫ ꯗꯦꯡꯂꯔ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯗ ꯊꯧꯔꯤ ꯑꯗꯨꯅ ꯇꯧꯗꯨꯅ ꯆꯤꯡꯈꯠꯇꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯅꯣꯡꯃꯩ ꯀꯌꯥ ꯑꯃꯁꯨ ꯀꯥꯞꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯦꯔꯤꯀꯥꯟ ꯁꯣꯜꯖꯔꯁꯤꯡ ꯑꯗꯨꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯀꯌꯥ ꯑꯃꯁꯨ ꯀꯥꯞꯄꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯗꯦꯡꯂꯔꯗꯤ ꯍꯦꯂꯤꯀꯣꯞꯇꯔ ꯃꯊꯛ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯌꯥꯎꯔꯛꯂꯤꯕ ꯑꯥꯔꯃꯤ ꯑꯗꯨꯅ ꯗꯦꯡꯂꯔꯒꯤ ꯃꯐꯝꯗ "ꯅꯍꯥꯛ ꯀꯅꯥꯅꯣ, ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ, ꯅꯃꯤꯡ ꯀꯔꯤ ꯀꯧꯏ" ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯥꯔꯃꯤ ꯑꯁꯤꯅ ꯍꯪꯂꯤꯕꯒꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯄ꯭ꯂꯦꯟ ꯀ꯭ꯔꯥꯁ ꯇꯧꯗꯨꯅ ꯇꯥꯈꯤꯕ ꯄꯥꯏꯂꯣꯠ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯍꯤꯡꯅ ꯊꯣꯛꯂꯛꯈꯤꯕ ꯉꯁꯤ ꯐꯥꯎꯕ ꯌꯥꯎꯗ꯭ꯔꯤ꯫ ꯑꯥꯔꯃꯤ ꯑꯗꯨꯅ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯗꯦꯡꯂꯔꯅ ꯂꯣꯏꯅ ꯄꯤꯔꯕ ꯃꯇꯨꯡꯗ ꯑꯥꯔꯃꯤ ꯑꯗꯨꯅꯁꯨ ꯈꯪꯉꯝꯃꯤ ꯑꯗꯨꯗꯤ ꯗꯦꯡꯂꯔ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯃꯦꯔꯤꯀꯥꯟ ꯄꯥꯏꯂꯣꯠ ꯑꯃꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯕꯦꯁ ꯀꯦꯝꯞ ꯑꯗꯨꯗ ꯄꯣꯔꯛꯇꯨꯅ ꯗꯦꯡꯂꯔ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯑꯦꯗꯃꯤꯠ ꯇꯧꯈꯤꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯗꯦꯡꯂꯔꯒ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯒꯕꯨ ꯎꯅꯕꯒꯤ ꯑꯌꯥꯕ ꯑꯗꯨ ꯄꯤꯔꯝꯗꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯃꯥꯒ ꯊꯕꯛ ꯇꯧꯃꯤꯟꯅꯔꯝꯕ ꯃꯤꯑꯣꯏ ꯈꯔꯕꯨ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯣꯠꯅ ꯄꯨꯊꯣꯛꯇꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯥꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯃꯐꯝ ꯑꯁꯤ ꯊꯥ 3ꯒꯤ ꯃꯃꯥꯡꯗ ꯗꯦꯡꯂꯔꯅ ꯃꯥꯒꯤ ꯄ꯭ꯂꯦꯟ ꯑꯗꯨ ꯇꯦꯛ ꯑꯣꯐ ꯇꯧꯔꯛꯈꯤꯕ ꯃꯐꯝ ꯑꯗꯨꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯄꯥꯏꯂꯣꯠꯁꯤꯡ ꯑꯗꯨꯅꯁꯨ ꯗꯦꯡꯂꯔ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯑꯁꯨꯝꯅ ꯍꯤꯡꯗꯨꯅ ꯂꯥꯛꯈꯤꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯀꯅꯥ ꯑꯃꯠꯇꯅ ꯊꯥꯖꯔꯝꯗꯦ꯫ ꯗꯦꯡꯂꯔꯅ ꯍꯤꯡꯗꯨꯅ ꯂꯥꯛꯄ ꯑꯁꯤꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯥꯔꯇꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯎꯠꯂꯕ ꯃꯇꯨꯡꯗ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯑꯩꯒꯤ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯕ ꯑꯃꯗꯤ ꯑꯁꯣꯏ ꯑꯔꯥꯟ ꯀꯌꯥ ꯃꯔꯣꯝ ꯑꯃ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ꯫